Training Lepkadabani, Thorakpa Afa Fatta Tekchak Leingak Pugadabani, JFD. Leingak na manipur da NRC chatna handringai census tawbiga no haiba wafam campaign for just and fair delimitation JFD ki secretary ke maharabi ki cherola mana nahona na phongdokpaga loinana census ke training tawba Lepkadabani amasung masida Thorakpa Afa Fatta ki Tekchak Leingak na Pugadabani hairakli. Mangjona census ki damak tawrakli ba training sing angamba thakta thingani haina JFD ki finance secretary Sunil Karamna Jackson Warol thamkraba matungda miyamna su asigumba training tawfam khanglabadi pau pibira u haiki JFD na khongjang junction bada police na ka henba thabak tawridabani hairiduna police na JFD ki thomi singda ahenba thabak tawrabadi yalhomi kanbagi mayokta laibani haina lawgani phongdokiba laikri Cherola sigi matung ina Imphal East ki itham mamang laikai community hall da pangthokpa miyangi mifamda wafam asi Sunil Karamna phongdokhibani haireduna mifam asida NRC update tawdringai da census pangthokpa yaroi haibagi matangda khanaki mifam asida Tumukhong Village Authority, Itham Village Development Committee, Moirangpurel Village Development Committee, Laikhong Village Authority ki makhada senkiba mifam asida miyoi kayana sarugyaki Sunil Karamna makhatana phongdokhibada state asigi fibam asida census yeithoknaba chief minister na center ki luchingba singda haiba ngambagi thongna leitri mitok khandokpa pamdraba leingak asigi mathakta tungi mirol kananaba honabada miyamna para ama tambiba mathau tare census haibasi chawka thorangi thabak paikhatnaba ni hainasu khangi haujik lairiba fibam asida census pangthokkrabadi mapandagi changlakpa kuki singda leibak senabagumbani haiki Kuki singna makoi ki missing hengatnaba chahi tara khudingi pangthorakliba census ngairaklibani haireduna karigumba census pangthoktuna delimitation tawkrabadi haujik leiriba kuki ki MLA taradagi masing hengalaktuna makoina taliba separate administration soidana phangkigani hainasu phongdokhi